ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯃꯥ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯁꯨꯝ ꯅꯝꯖꯍꯧꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯃꯃꯥꯅ ꯂꯥꯛꯇꯣꯏꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯌꯦꯕꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯉꯥ ꯆꯥꯗꯦꯕ ꯑꯗꯨꯗꯨꯒꯤ ꯄꯅꯤꯔ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯃ ꯕꯣꯔꯥ ꯇꯧꯔꯅꯤ ꯀꯩꯀꯩ ꯃꯊꯦꯜ ꯇꯧꯕꯗꯣ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯄꯅꯤꯔꯗꯤ ꯑꯗꯨꯝ ꯍꯧꯔꯦ ꯄꯅꯤꯔꯁꯦ ꯁꯨꯃꯥꯏꯅ ꯀꯥꯕꯛ ꯀꯥꯕꯛ ꯁꯨꯝ ꯉꯧꯊꯣꯛꯑꯒ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯦꯕꯀꯣ ꯄꯅꯤꯔꯒꯤ ꯈꯨꯊꯣꯡꯁꯦ ꯃꯥꯟꯅꯗꯕꯅꯤ ꯃꯤꯒꯤꯁꯨ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯤ ꯑꯗꯨꯒ ꯃꯇꯔꯁꯤꯅ ꯑꯁꯨꯃꯥꯏꯅ ꯗꯤꯕꯥꯒꯤꯗꯣ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯣ ꯃꯍꯤꯁꯦ ꯍꯩꯗꯣꯛꯑꯅꯤ ꯑꯃ ꯉꯧꯔꯤꯅꯦꯕꯀꯣ ꯑꯉꯧꯕ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯁꯤꯒꯅ ꯄꯅꯤꯔ ꯊꯣꯡꯕꯗꯣ ꯍꯧꯒꯠꯂꯦ ꯀꯔꯥ ꯄꯨꯝꯅꯃꯛ ꯁꯕꯖꯤ ꯃꯤꯛꯁ ꯇꯧꯔꯒ ꯑꯃ ꯉꯧꯋꯦꯕꯀꯣ ꯑꯗꯩ ꯁꯤꯁꯤꯅ ꯌꯨꯝꯒꯤ ꯐꯗꯤꯒꯣꯝꯅꯤ ꯍꯧꯖꯤꯛꯇ ꯐꯣꯏꯔꯛꯏꯅꯤ ꯐꯗꯤꯒꯣꯝ ꯄꯣꯔꯛꯑꯦ ꯌꯨꯝꯗ ꯄꯥꯟꯕ ꯐꯗꯤꯒꯣꯝꯅꯤ 1 hour later ꯃꯃꯥ ꯍꯣꯏ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯑꯣꯛꯄ ꯆꯠꯂꯤꯅꯤ ꯑꯩꯒꯤꯁꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡ ꯂꯩꯔꯝꯕꯗꯒꯤ ꯃꯥꯃꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕꯣꯁꯇꯥꯗꯒ ꯄꯨ ꯂꯥꯛꯏꯅꯦ ꯀꯩꯅꯣ ꯃꯥꯃꯣ ꯀꯩꯅꯣ ꯃꯥꯃꯣꯅ ꯆꯥꯛꯀ ꯍꯥꯞꯄꯅꯨꯒ ꯍꯥꯏ ꯆꯥꯛ ꯍꯥꯞꯄ ꯃꯤ ꯃꯥꯃꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯒꯤ ꯍꯁꯕꯦꯟꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯃꯆꯦꯒꯤ ꯍꯁꯕꯦꯟꯅꯦꯕꯀꯣ ꯀꯩꯅꯣ ꯑꯒꯔꯕꯇꯤꯒ ꯌꯥꯎꯗꯦ ꯀꯩꯅꯣꯃ ꯂꯩꯍꯧꯗ꯭ꯔꯦ ꯂꯣꯜ ꯑꯁꯤꯅꯦ ꯑꯩ ꯄꯥꯏꯔꯒꯦ ꯑꯇꯩꯁꯤ ꯄꯣꯔꯣ ꯄꯨꯁꯜꯂꯦ ꯑꯩꯅꯁꯦ ꯃꯥꯃꯣꯁꯦ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯌꯥꯏꯌꯦ ꯃꯥ ꯆꯥꯛ ꯃꯌꯨꯝ ꯆꯪꯗꯣꯏꯕ ꯃꯥꯁꯨ ꯃꯥꯃꯣ ꯂꯥꯛꯑꯣꯅꯦ ꯑꯩꯈꯣꯏ ꯃꯥꯏ ꯕꯣꯁꯇꯥꯗꯒ ꯄꯣꯠ ꯄꯨꯔ ꯂꯥꯛꯏ ꯀꯩꯅꯣ ꯈꯪꯗꯦ A few moments later ꯍꯧꯖꯤꯛ ꯃꯃꯥ ꯍꯣꯏ ꯂꯥꯛꯄꯒ ꯆꯥ ꯄꯤꯊꯛꯑꯦ ꯆꯥꯒ ꯕꯤꯁꯀꯤꯠꯀ ꯇꯧꯔꯒ ꯃꯥꯡꯒꯣꯟꯗ ꯁꯨꯝ ꯊꯛꯃꯤꯟꯅꯔꯦꯕꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯣ ꯑꯩꯅ ꯆꯥꯛꯈꯨꯝꯗꯣ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯃꯐꯥꯎ ꯁꯟꯗꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯃꯃꯥ ꯔꯥꯡ ꯑꯉꯥꯡꯕꯗꯩꯁꯦ ꯀꯩꯅꯣ ꯄꯣꯌꯣꯝꯁꯦ ꯕꯣꯁꯇꯥꯗꯁꯨ ꯄꯨꯔꯦ ꯀꯩꯅꯣ ꯕꯣꯁꯇꯥꯗꯩꯁꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯣꯠ ꯁꯟꯗꯣꯛꯄ ꯍꯧꯔꯦ ꯑꯩ ꯆꯥꯛꯁꯨ ꯊꯣꯡꯗꯣꯛꯅ ꯂꯣꯏꯔꯃꯤꯅ ꯋꯥꯏ ꯁꯪꯉꯦꯕ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯇꯧꯅ ꯄꯣꯠ ꯁꯟꯗꯣꯛꯑꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯅꯥꯅ ꯂꯩꯕ ꯌꯥꯔꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯛ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯔꯦꯅꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯋꯤ ꯌꯨꯝꯗ ꯃꯤ ꯂꯥꯛꯇꯧꯔꯗꯤꯅꯦ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯗꯣꯛꯏꯑꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯋꯥꯏ ꯁꯪꯉꯦꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯦꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯃꯃꯥꯅ ꯀꯩꯀꯩ ꯄꯨꯔꯛꯄ ꯁꯤꯁꯦ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤꯅꯤ ꯑꯗꯣ ꯃꯃꯥꯅ ꯄꯣꯠ ꯆꯩꯁꯦ ꯌꯨꯝꯗ ꯄꯥꯟꯕꯁꯨ ꯐꯅꯌꯥꯝ ꯄꯣꯔꯛꯏ ꯃꯃꯥꯅ ꯄꯣꯠ ꯆꯩꯁꯨ ꯃꯌꯥꯝ ꯄꯨꯕꯤꯔꯛꯑꯦ ꯌꯨꯝꯒꯤ ꯄꯣꯠ ꯆꯩꯁꯨ ꯄꯨꯕꯤꯔꯛꯑꯦ ꯃꯥꯏꯔꯦꯟꯁꯨ ꯄꯨꯕꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒ ꯔꯥꯡꯅ ꯌꯣꯝꯃꯤꯁꯦ ꯄꯥꯂꯨꯀꯥꯕꯤꯒ ꯑꯗꯨꯒ ꯑꯃꯅ ꯃꯨꯂꯥ ꯑꯉꯥꯡꯕꯤꯗꯨꯒꯅꯦꯕ ꯅꯣꯕꯥꯞꯁꯨ ꯄꯨꯔꯛꯏ ꯌꯨꯝꯗ ꯄꯥꯟꯕꯅꯤ Pero muy sincero por ahí. Devi latranya. Oh. ꯑꯩꯅ ꯃꯔꯨꯝ ꯄꯨꯔꯛꯀꯅꯤ Kudo ani pak ko dali ya. Hinga sa tho ko. Ani amada thao. Sila sanari ni la. ꯆꯥꯎ ꯑꯃꯅꯤꯅꯦ ꯗꯦꯕꯤ ꯃꯔꯨꯁꯦ Ay, ngang từ số 2 thì. Mama si 보험지는 kayo? Kayo mo sino mo? Tay nó này. Nó là cái nào rồi? Lebu. Campla. À. Sino? Apel. Su lai ka no su lagi lai. Asi ada lihat kuduan cabung jauh itu. Kayak tu midoni khamra. Heng tu kabar ni na.
Makai itu loh orang kaya. Horen jumlah itu menang. Jumlah itu ni, santai tu jumlah itu. Kalau hai Mahadev itu hai kalau ni tahu. A few moments later. ꯃꯌꯥꯝ ꯆꯥꯛ ꯈꯥꯏꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯊꯦꯜꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯡꯍꯜꯂꯒꯦ ꯌꯥꯝꯗꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯈꯥꯏꯕ ꯂꯣꯏꯔꯦ ꯃꯊꯦꯜꯁꯦ ꯑꯃ ꯉꯧꯕ ꯑꯃ ꯕꯣꯔꯥ ꯑꯃ ꯊꯕꯤ ꯑꯃ ꯁꯣꯏꯔꯦ ꯑꯗꯨꯒ ꯄꯅꯤꯔ ꯊꯣꯡꯕ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯑꯇꯩꯗꯤ ꯃꯌꯥꯝ ꯇꯧꯗ꯭ꯔꯦ A few moments later. ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯇꯅ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯀ꯭ꯋꯥ ꯀꯟꯅ ꯈꯥꯏꯔꯤ 1 hour later. ꯍꯧꯖꯤꯛꯅ ꯅꯨꯡꯊꯤꯟꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯒꯤ ꯇꯨꯝꯅꯕꯒꯤ ꯇꯧꯔꯤꯑꯕꯀꯣ ꯑꯗꯣ ꯃꯃꯥꯗ ꯍꯤꯞꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯍꯤꯞꯄꯒꯦ ꯍꯥꯏꯅ ꯆꯪꯉꯤ ꯑꯗꯣ ꯃꯃꯥꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯤꯞꯁꯦꯅ ꯍꯥꯏꯕ ꯑꯗꯣ ꯃꯥꯁꯨ ꯃꯥꯗ ꯍꯤꯞꯄꯨꯔꯒꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯁꯨꯝ ꯍꯤꯞꯄꯧꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯀ꯭ꯋꯥ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤꯁꯨ ꯀ꯭ꯋꯥ ꯃꯌꯨꯝ ꯄꯨꯔꯛꯄ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀ꯭ꯋꯥ ꯈꯔ ꯆꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯍꯤꯞꯄꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯒ ꯍꯤꯞꯄꯤ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯀꯨꯏꯔꯦ ꯂꯩꯅ ꯏꯆꯥꯅꯨꯄꯤꯁꯦ ꯃꯨꯠꯁꯜꯂꯝꯃꯦ ꯉꯧꯔꯣꯛ ꯉꯧꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯊꯥ 11 ꯏꯆꯥꯅꯨꯄꯤꯒ ꯎꯅꯗ꯭ꯔꯦ 11 ꯍꯦꯛ ꯂꯣꯏꯔꯝꯗꯥꯏꯗ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯎꯅꯕ ꯂꯥꯛꯏ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯃꯤꯠꯀ ꯏꯁꯜꯂꯅ ꯉꯥꯡꯉꯤꯗꯣ ꯅꯪ ꯐꯣꯇꯣ ꯂꯧꯔꯤ ꯑꯣꯏꯔꯦ ꯑꯗꯨ ꯋꯥꯀꯟ ꯈꯜꯂꯨꯗꯦ ꯏꯆꯥꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏ ꯃꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤꯁꯤꯅꯤ ꯃꯅꯦꯝꯕꯣꯛꯀ ꯃꯥꯒ ꯃꯅꯦꯝꯕꯣꯛꯁꯨ ꯃꯌꯥꯡ ꯀꯪꯊꯔꯝꯃꯦ ꯑꯩ ꯃꯌꯥꯡ ꯀꯪꯉꯝꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯇꯨꯝꯍꯧꯗ꯭ꯔꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯂꯩꯕꯗ ꯑꯗꯨꯝ ꯃꯣꯏ ꯍꯟꯕꯩ ꯃꯇꯝ ꯌꯧꯔꯦꯕꯀꯣ 2 hours later. ꯃꯃꯥꯍꯣꯏꯗ ꯑꯃꯨꯛ ꯍꯥꯞꯄꯒꯤ ꯄꯣꯠ ꯆꯩ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯌꯥꯝ ꯁꯤꯒꯅ ꯑꯥꯄꯦꯜ ꯀꯣꯝꯂꯥꯅꯦꯕꯀꯣ ꯉꯁꯥꯏ ꯃꯃꯥ ꯍꯣꯏꯅ ꯄꯨꯔꯛꯄꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯃꯃꯥ ꯍꯣꯏ ꯄꯨꯔꯛꯄ ꯁꯤꯒ ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯞꯄꯒꯤ ꯂꯩꯔꯅ ꯂꯩꯕꯗꯨꯅꯦꯕꯀꯣ ꯁꯤꯒ ꯑꯥꯄꯦꯜ ꯀꯣꯝꯂꯥ ꯍꯥꯞꯄꯦ ꯖꯦꯅꯝꯁꯨ ꯈꯔ ꯂꯦꯜꯂꯛꯑꯦ ꯍꯪꯒꯥꯝꯁꯨ ꯈꯔ ꯍꯦꯛꯂꯛꯑꯦ ꯖꯨꯝꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯖꯨꯝꯗ ꯈꯔ ꯂꯩꯕꯁꯤꯡꯗꯣ ꯑꯍꯥꯟꯕ ꯁꯤ ꯍꯥꯟꯅ ꯍꯥꯞꯁꯤꯔꯥ Hanggang hapon. ꯍꯪꯒꯥꯝ ꯌꯥꯝꯅ ꯁꯤꯅ ꯆꯟꯗꯣꯔꯤꯕ ꯐꯖꯕꯅꯤ ꯂꯥꯛꯑꯦ ꯅꯣꯏ ꯅꯃꯥꯁꯦ ꯖꯥꯝ ꯀꯌꯥ ꯈꯔ ꯁꯥꯈꯤꯕ Pujagine, kumarigine, taruk ama taubre. Adugaydi ichanipi lakadu mateng adum mateng da happy ꯀꯔꯝꯕ le. ꯁꯔꯛꯇ ꯅꯪ ꯁꯥꯔꯤꯕ Puja jawdine mama moi chakhane tu khurang chamba ta thobi dana. ꯈꯤꯇꯅ Aduna anangna pisana na khang akana na ri mai na hore mi na maduna idu lo ere. ꯑꯩꯈꯣꯏ ꯃꯃꯥꯅ ꯐꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯤꯕꯀꯣ ꯑꯗꯣ ꯃꯃꯥꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯐꯤ ꯌꯥꯝꯅ ꯁꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯐꯤ ꯄꯨꯔꯒ ꯂꯥꯛꯏꯕ ꯐꯤ ꯃꯇꯦꯛꯅꯦ ꯑꯩꯒꯤꯁꯨ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯒꯤ ꯃꯃꯥꯒꯤꯁꯨ ꯐꯤ ꯃꯇꯦꯛ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯣ ꯁꯤꯃꯨꯛ ꯃꯃꯥꯅ ꯃꯥꯏ ꯑꯁꯥꯕꯅꯤꯅ ꯑꯃꯨꯛ ꯍꯥꯞꯄꯦ A few moments later. ꯃꯃꯥ ꯍꯣꯏ ꯍꯜꯂꯝꯗꯥꯏꯒꯤ ꯆꯥ ꯑꯃꯨꯛ ꯊꯛꯃꯤꯟꯅꯔꯦ
ꯃꯥ ꯑꯣꯏꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯁꯤꯡꯒ꯭ꯔꯥꯒ ꯂꯗꯨꯒ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ ꯑꯗꯣ ꯑꯩ ꯁꯤꯡꯒ꯭ꯔꯥ ꯆꯥꯏꯔꯤꯅꯦꯕꯀꯣ ꯀ꯭ꯋꯥ ꯆꯥꯕ ꯃꯃꯥꯁꯨ ꯊꯣꯛꯇꯣꯔꯦ A few moments later. ꯍꯧꯖꯤꯛ ꯃꯃꯥ ꯊꯣꯛꯇꯣꯔꯦ ꯃꯌꯥ ꯅꯤꯄꯥꯅ ꯃꯃꯥꯗ ꯈꯣꯏꯔꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯦꯝꯕꯣꯛꯇ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯍꯥꯏꯅ ꯁꯨꯝ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯅ ꯉꯥꯏ ꯃꯁꯦꯟ ꯀꯣꯟꯁꯤꯟꯅꯈ꯭ꯔꯦ ꯄꯄꯥꯅ ꯃꯃꯥꯗ ꯑꯃꯨꯛ ꯈꯨꯔꯝꯃꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯃꯥꯗ ꯈꯨꯔꯝꯃꯦ ꯑꯗꯨꯗꯒꯤ ꯄꯄꯥꯗ ꯑꯃꯨꯛ ꯈꯨꯔꯝꯃꯅꯤ ꯑꯗꯨꯗꯒꯤ ꯃꯥꯃꯣꯗ ꯑꯃꯨꯛ ꯈꯨꯔꯝꯃꯅꯤ ꯃꯣꯏꯅꯁꯨ ꯕꯣꯔ ꯌꯥꯝꯅ ꯄꯤꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯃꯈꯛ ꯄꯥꯏꯔꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯎꯔꯅꯤ ꯃꯃꯥ ꯍꯣꯏꯁꯦ ꯉꯁꯥꯏ ꯃꯥꯃꯣꯗꯣ ꯄꯣꯛꯄꯤꯗꯒꯤ ꯂꯥꯛꯄꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯣꯡꯒꯥꯟꯗ ꯑꯣꯏꯅ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯊꯝꯃꯝꯃꯦꯕ ꯑꯗꯨꯅ ꯊꯣꯡꯒꯥꯟꯕꯨ ꯑꯗꯨꯝ ꯊꯝꯕꯤꯔꯅꯤ ꯊꯣꯡꯒꯥꯟ ꯑꯣꯟꯅꯔꯦ ꯍꯥꯏꯅ 이구한 호미오기 떠오더라. 이는 한강 비래. 시수 거 자가 이긴. lại 서로 파잖아 시험 그러니까. Ano po dyan? Ada ki piece am thana to. Ana na bude kamchen na handa ni lo. Ya kamchen to me ki no hapon. Hapon no palo do. Ya ni diki da hapo. Oh, mathangda min khatang natra. Ya ni. Olang na ro hang ko. Kone hapo. Mau cá rồi, mama. Nó có giấy chủ đấy quá, mobile cả. Charger đi. Con rất lo. Đi xem cái phải phải chân lo. Có giấy chủ đấy quá. A few moments later. ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯣ ꯙꯨꯞ ꯊꯥꯅ ꯈꯣꯠꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯑꯝꯕꯁꯤꯡꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝꯃꯤꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯀꯥꯁꯀꯣꯂꯥ ꯂꯐꯨ ꯑꯗꯨꯗꯒꯤ ꯂꯐꯨꯁꯤꯗꯤ ꯍꯌꯦꯡ ꯐꯖꯅ ꯏꯔꯣꯜꯂꯒ ꯆꯥꯔꯅꯤ ꯅꯧꯕꯅ ꯈꯨꯅꯧ ꯑꯃꯅꯤ ꯃꯥꯏꯔꯦꯟꯁꯤꯁꯨ ꯃꯆꯥꯕꯨꯗꯤ ꯃꯆꯥꯅꯤ ꯑꯗꯨꯁꯨ ꯌꯨꯝꯗ ꯄꯥꯟꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯤꯖꯅꯤꯡꯅ ꯄꯨꯔꯛꯏꯅꯦꯅ ꯍꯥꯏ ꯄꯤꯛꯇꯤ ꯈꯔ ꯄꯤꯛꯑꯦꯕꯀꯣ ꯃꯌꯥꯝ ꯃꯃꯥꯅ ꯀꯕꯣꯛ ꯑꯐꯥꯕꯁꯤꯁꯨ ꯄꯨꯔꯛꯏꯅꯦꯕ ꯑꯗꯨꯗꯒꯤ ꯁꯤ ꯆꯦꯡꯄꯥꯛꯁꯤꯅ ꯆꯨꯝꯅꯒꯤ ꯆꯦꯡꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯊꯨꯝꯅ ꯉꯧꯕꯗꯣ ꯑꯗꯨꯗꯨꯅꯤ ꯁꯤ ꯆꯉꯥꯡꯒ ꯊꯛꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯆꯥꯍꯧ ꯆꯦꯡꯄꯥꯛꯅꯤ ꯃꯌꯥꯝ ꯑꯗꯩ ꯆꯥꯍꯧ ꯆꯦꯡꯄꯥꯛꯀꯤ ꯈꯣꯏꯗꯨꯝꯁꯨ ꯄꯨꯔꯛꯑꯦꯕ ꯑꯗꯣ ꯖꯨꯝ ꯂꯥꯏꯗ ꯀꯠꯄꯒꯤ ꯂꯥꯏ ꯀꯠꯀꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯒ ꯄꯨꯟꯅ ꯊꯝꯍꯧꯔꯦ ꯑꯗꯒꯤ ꯀꯦꯛ ꯑꯍꯥꯎꯕꯁꯤꯁꯨ ꯄꯨꯔꯛꯏ ꯃꯌꯥꯝ ꯑꯩꯗꯤ ꯁꯤ ꯀꯦꯛꯁꯦ ꯌꯥꯝ ꯄꯥꯝꯃꯤ A few moments later. ꯁꯟꯗꯥꯒꯤ ꯙꯨꯞ ꯊꯥꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯩ ꯉꯥꯏꯍꯥꯛ ꯇꯤꯛꯎꯈꯤꯒꯦ ꯃꯄꯥꯟꯗ ꯊꯣꯛꯎꯒꯦ ꯃꯩ ꯉꯥꯏꯍꯥꯛ ꯇꯤꯛꯎꯈꯤꯒꯦ ꯃꯩ ꯇꯤꯛꯁꯤ ꯃꯌꯥꯝ ꯃꯩ ꯇꯤꯛꯄꯁꯦ ꯅꯨꯡꯉꯥꯏꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯃꯩ ꯇꯤꯛꯄ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯈꯥꯡꯗꯒꯤ ꯏꯁꯤꯡꯁꯤꯅ ꯁꯨꯝ ꯁꯟꯗꯥꯒꯤ ꯃꯥꯏ ꯃꯤ ꯇꯥꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯅꯨꯡꯉꯥꯏꯅꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯁꯥꯍꯜꯂꯤꯅꯦꯕ 2 hours later. ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯃꯦꯔꯥꯃꯤꯁꯅꯤꯅ ꯅꯨꯡꯗꯥꯡꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯉꯥ ꯊꯣꯡꯕ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯗꯒꯤ ꯈꯣꯡꯗꯨꯝ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯃꯆꯥ ꯑꯃꯈꯛ ꯑꯗꯨꯗꯨꯁꯨ ꯕꯛ ꯕꯛ ꯂꯥꯎꯅ ꯐꯖꯅ ꯇꯧꯅ ꯊꯣꯡꯉꯦ ꯃꯆꯤꯗ ꯈꯔ ꯆꯥꯕꯒꯤ ꯑꯗꯨꯒ ꯑꯃꯦꯠꯄꯤ ꯃꯃꯦꯠ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ